अहानबदा सोशल मीडिया साइट ओइरिबा फेसबुक ता कोरोंगानबा खुमन थगलकपा पोस्ट अंगतंग मरुइबा मैम द शेयर तौजगे तंजा सिदा eikhoi masel khatnaba tongasu kanna sandorакли मियामना थाजबिगनो अदुगा पेसिंग सु मथों मरम खंगदना अपलोड तौबिरकुनो हाइबु वाफम थमलकली ngasi numida waram phong kiba tungan tungan ba manipuri si phong singa ma sum thokiba thodu wa thok sing dagi maruibi I pau sing miam la thamjagi anbada dag de pauk sana pangdokre International Peace and Social Advancement IPSA Kanglipak Manipur ngarang April 13 thangja numita 13 suba dag de throm Major Khul Community Hall pangdokhibagi saruk amu oina Manipur gi mapham amadi Manipur gi mapal amadi Manipur gi school college kya da su dag de pauk sana pangdokre haina IPSA gi IPR gi secretary gi thau puriba Bishorjit Koijamna press talk post sirul aman haidi sirol asina hai dag de observation committee gi thaumi singar loinana lehomi lipuluf Assam ZIMWA ki amadi IPSA masum KSA jiribam branch IPSA singmai Sandapuram sum Kaibul branch Young Guidance Club singmai Manipur College Singzamai Standard College Kongba Anand Singha Higher Secondary School Sawyama Higher Secondary School Thawbal Standard Rob Higher Secondary School Kanchipur IPS Kanchipur Vision Creative School Thawbal Singamakha High School Singzamai Kiamgai Ideal High School Kiamgai Wangkai High School Special Regular English School Nambolda Kanglada Pakhangba Yekpa Firal Singthaduna British ki Union Jack Singkatpa Kanglaipa ki Ningtama Mangkiba Numit Asubu Dag De Haina Pangtoktuna Numit Asigi Maruiba Amadi Nungguaba Wakalun Kya Fongdoki April 13 English Singamasani Panga Maudraga Matugi Mamanga Leramba Kanglaipa ki Punsirol Wakalun Tauna Amadi Taudanga Sum Numit Asigi Matung Tarakpada Oirakpa eikhoi ki Punsirol Awasai Ting Tauna Amadi Taudangi Hongdakliba Masaki Maramda Khana Nainaduna Mairoi Singamadi Miamda Wakal Tamina Kiari Atopa Paomana Waiko Mani College da World Intellectual Property Day gi thoram pangtokre Waiko Mani Girls College Intellectual Property Writers IPR Cell amadi Department of Geology na sinduna malem sinma thuna pangtokliba World Intellectual Property Day gi thoram ngarang Thawbal Okram na leiba seminar hall pangtokre IPNS DGS Building Our Common Future with Innovation and Creativity haiba thimna pangthokpa thoramadura college asigi principal professor Hayes Manoranjan Sharman athoiba mithungle assistant professor K.S. Hayes Rajendra Singhana thoramapu college asigi geology department gi head Dr. R.K. Ranjita Devi amadi Patent Information Center PIC Manipur Maistek ki project staff lecturer L Surjit Singhana akanaba mithunglen sing oina sarugyakhi Athoiba mitunglen principal professor Hayes Manoranjan intellectual property gi matang wangang laduna isai sai gi leijaba innovative ideas puthokna punsida mai pakpa mi amamam oinaba pungning singsingki thauram adugi saru ama oina intellectual property gi matang awareness program go loinana quiz competition ama pangthoktuna haithoi singthoiraba mairoi singda mana pi duna pungning thotki loina awareness program aduda PIC Manipur ki staff lecturer L Surjit Singhan resource person oina wangang laduna mairoi singna loksing oge da wapham kya thamki atopa paomana RIMS Nurses Association ki thaupu bu sing khankhre the RIMS Nurses Association Lamphel Pat ki oiba mifam amanga si association asigi Lamphel Pat leiba office ta pangthoktuna thaupu ga da sing khankhre haina association asigi secretary Banupati Devi ne press talk post role amana haidi Sirol asigi matu in nauna thaupuna bagi damak ta khalliba miyoi singa dudi president L Asangbi vice president L Bala treasurer da N Indira assistant treasurer da N Shyama secretary Y Banupati joint secretary da I Bisashori executive members in the N Babita N Jitana Manjuri L Regia O Premabati amadi A Chaubani haidinasu paus da makhatana pali amaramdana Kunga mathoi suba sahi gi mama haina mingthonba saideng lerik pongkre ngasi Kombi Municipal Council Ward number 9 gi manung sana leiba ibudau ising saiba harau bungthelda poirai kumhau khorjai lup Kombi sinduna kunga mathoi suba sahi sagi ima haina mingthonba saideng lerik ama phongmugi thorom pangtokre
Manipur gi tungan ba mapham kya ri saknai raba aibi kya na saruk ya khiba saideng lairik phong gi thoramda en singkai singha ZEO zone 4 Bisnupur na athoiba mitunglen wayangbam bijoy singha president poirei kumhau khorjai lup komina thoramapu komi municipal council gi caretaker chairperson wayangba Priyoranjan Singha Deputy Inspector of Schools Moirangthe Megasandra Madi Dr. RK Gunasandra Singha Founder President Imakon Awang Posangbamna Athoiba Langbirakpasing Oikhiari Kaksing District ki Wanguloipam High School da hausi headmistress oiriba Poirei kumhau khorjai lup kumbigi Cashier Babini Aribamna ngasi lonyan yaudana imalon da iba saireng khumpu ga taruk yawba lairik fomugi thoramda Manipur gi tongan mafam kyari gi saruk yaba lakiba saknai raba aibi kyana su makoi iba saireng amamam su tilliba miyamna putuktuna khudol tamki atopa pawmadana Thabal district khakta da atamnana nonglai nungsit ki namada khudong chaba lawduna mai muthatlibra haibisi miyamgi pukning da fawale Thabal apun malu haukiba April 13 gi nungthil Apung amataba matamna sitkiba akan manonglai nungsit aduna maram oiraga state asigi mafam ayamada electric pole tekpa amadi uwak ya tusin madagi ngasi pawba mai phangdabana maram oidana Thabal district ki miyam kham thena onari district asida athubuda mai phangan biu Thabal district asi khakta atamna nonglai nungsit ki namara khudong saba lawduna mai muthatlibra haibisi miyam gi pukning da fawle haina Thabal apun balupna leibak ki mafam da haijarakli Lup asigi General Secretary A.K. Ziban Kumana Press Thokpa Sirol asina hairibadi numit mari ni supna mai tharaktaba asigi matangna mari lenaba singda Thabal district ki oina numit adugi nonglai nungsina ama ata thon khibadu ayamba loina semjin sajin loikre hausik Thabal khunau gi 400 mega power house ta mai phangle adubu state load dispatch center gi mai thakiganu haina khangalakpadi gi mai thadabani hairi Chirol asina hai Thabal khunau gi 400 ki mega project asida yorembam power house kaksingi Kuraupokpi power house amadi Kongu power house digi haibadi mafam ahum digi ama natragana amadigi sanglakpu stokta mai lerabasu power substation singda mai thadri bisikari geno hain hanglakli Manipur gi mafam khar khaktana tana atai mafam ayamada sem loiduna mai piba okre adobo Thabal district ki dingarang trial oina mafam khada mai piba horamlabani adobu ngasi nungtil supa mai thadribsi lamdam asonggi miyamasi kari oina khanbibano miyamgi oina mai mutpa kari su akai baletti adobu district asi khakta atamna nonglai nungsit ki namana kudong saba lawduna mai muthatlibra haibisi miyamgi puning da fole maram aduna mari lainabasing district asi ki mafam kudimakta athoba matamda mai pibiu haijarakli hainasu pawsida makhatana palakli atopa pawmana Harsat kadaba nupa nupi samriga mangada vaccine kapthokre Lakliba methada Saudi Arabia da leiba Muslim singi senglaba leifam Mekar harsat kadaba Manipur gi miyoi singi oiba has vaccination gi program amangasi Imphal pangthokre Imphal gi All Assembly manakta leiba Family Welfare Complex Manipur State Has Committee amadi Family Welfare Services Manipur ga kusanaduna pangthokiba vaccination program aduga mari leidana State Immunization Officer case haise memsana phungdokibada kumja English nganiga kunga mari gi oina India gi Islam lining satpa miyoi la amaga lising hundra ga mangaga supnagi kunga homdoina harsat kadawi gi manungda Manipur gi Muslim nupasani ga kungani thoi nupi samaga marfu go homdoi puna miyoi samri ga manga yauri makoina mekara satpada tangai fadana section tharang lokhat kadaba sing adugi damak miyoi sing asida QMMBH seasonal influenza vaccine SIVH amasum Pilalens oral polio vaccine kapthokpani haiki vaccination program aduga mari leina Manipur House Committee gi staff MS Fazalun hakna phungdokhibada sai khudingi hasakadaba miyoi sing makoina satringa imangoinana hida kapthoktuna lakli masigi matungina sai esi goina su Health and Family Welfare Department gi miyang makhada miyoi samri ga manga da hida kapthokpagi khongthang asi paikhatpani haiki atopa pawmana Manipur na Telangana bu Panjal mari amada maithiba piraga semi final sangkre All India Football Federation sinduna sathariba Swami Vivekananda under 20 Men's National Football Championship 2023-24 ngasi sanakiba ani suba quarter final match ta Manipur na Telangana bu Panjal mari amada maithiba piraga semi final gidamak sem sakre Chhattisgarh ki Narayanpur da leiba Ramkrishna Mission
Ashram Sport Complex India की स्टेट कुंथ्रागनी थोइदगी लाखबा टीम कुंथ्रागनी थोइना ग्रुप निपान सरुक यारगा अप्रैल तरागनी थोइदगी हौदना नेशनल फुटबॉल चैंपियनशिप असि चथरखिबनी ngase ayuk pung 3 makhai tabra sanakhiba anisuba quarter final match ta manipur team na telangana team gi sanaroi singdagi ball hena paiduna ahanba hap loiba fawba panjal ahum amada khudum chalaga mangjul thana sakhi anisuba hap matung sanakhiba matamna su manipur team na makha taba henba panjal amaga telangana gi mayuk chalaga match adu puna panjal mari amada sauna mai pakpam khibani ngasi sanakhiba quarter final match adu da असंगम भास्करना प्लेयर ऑफ द मैच की मना फंकी नेशनल फुटबॉल चैंपियनशिप असि अहानब सेमीफाइनल मैच ता मणिपुर अमरी कर्नाटका टीम गा मे कुनगी अयुक पुंग 3 मखाई ताबा मतमदा लंबा थिंगनरगनी लोइनना फाइनल मैच ना मे कुनगनी थोगी नुंथुल पुंग 3 मिनिट कुंदा सनारगनी हाइदि मखासा थरक पोइन कंगला पाउड के तेन पाउ खरना एमएलए प्रेमचंद्र न लौमी सिंगदा कंपेशन की सनफम खुसनखरे हौखिबा सै इंग्लिश सिंगनिगा कुनगो हमदगी मे अहुमदगी थोखिबा इरांग नमर मोइरगा सिंखोंग सिंयादा लैरिबा लौफम क्या लौ उबा संग याखिदबा लौफम सिंग अदुगी लौमी सिंगदा पीगिदबा कंपेशन की सनफम सिंग कुंबी केंद्र की एमएलए एस प्रेमचंद्र नंगसी लौमी सिंगदा खुसनखरे कुंबी केंद्र की मनुंग चनबा उवंगु नाउदखोंग वार्ड नंबर 1 दा लैबा वांगु तेराखोंग ग्राम पंचायत की उप प्रधान एल विनोद की युमदा पांगतोखिबा थौरम मदुदा वांगु तेराखोंग ग्राम पंचायत की वांगु नाउदखोंग वार्ड नंबर 1 युएना पुनः बेनिफिशियरी सामग मरीदा मखोगी फंगफम थोप सनफम सिंग खुसनखरे एमएलए प्रेमचंद्र न फोंदोखिबदा ngasi aigi केंद्र की लौमी सिंग इरांग असिना मरम ओइरगा चिंखोंग सिंयादा लौ उबदा खुदोंग चादबदगी लौ उब ngamhौद्रब सिंगिदम खंदुना कंपेशन की सनफम सिंग पीबा हौरे ngasi लैंगा असि की लुसिंग बिरिबा एन बेरेन लिसिंग मखादा आई इसामक यावना लमदम असि की वारिबा मियाम की दमग याइफनबा थौरांग सिंग पाइखटली हाइखि अतोबा पावमना The Rims Nurses Association Lamphel Part की नौना थाउ पुगदब सिंग खनख्रे The Rims Nurses Association Lamphel Part की नौना थाउ पुगदब सिंग असि खनख्रे हाइना एसोसिएशन असि की प्रेसिडेंट एल असंग अमसुम सेक्रेटरी टी बानुपति अनिना पुना सही तौदुना थदोरकपा चिरोल अमन हाइरि सेओलदुना मखाताना हाइरिबदि नौना पुनब खलब सिंग अदुरी प्रेसिडेंट एल असंगबी वाइस प्रेसिडेंट एल बाला ट्रेजरर एन इंदिरा असिस्टेंट ट्रेजरर एन श्यामा सेक्रेटरी वाई बानुपति जॉइंट सेक्रेटरी राजेश्वरी मेंबर एन बाबिता एन जी धनमंजुरी एल राजिया ओ प्रेमवती अमसुम ए चावबनी हाइरेनसु पाउस द फुंदोरकली अदो हौजुकोइनदि म्याम पाउस मतांग से लुसिनजरगे अमसुम म्याम पुरा नौबा अपडेट ngamiनसे